Center gi leader sing unaduna atuba matamda Manipur da laingak ama semnaba BJP MLA sing Delhi da leptana paisinari press na fangba pau gi matung inna BJP Manipur gi MLA sing anoba laingak ama sembada yenaba leitana yanare adubu anoba laingak asi sembada si minister kanana oigadoribano haibadudi hauzik fawba khanba ngamdana leiri anoba laingak ama semnabagi damak Delhi da camp tawduna leiriba BJP MLA singgi mifam ama pangthokpa yana leire mifam aduda saruk yana bagi damak ngasisu BJP MLA khara Delhi da paisinkhre hariba mifam asida BJP MLA sing masing suna saruk yana bagi damak senior MLA singna mapung oina thaudang lauraga kauba mifam amani hairi ngarang fawada BJP gi apunba MLA kuntraga tarit ki manungda MLA kun Delhi da thungkhre hairi kuki MLA sing natana lemhoriba MLA sing so ngasi hayeng asida Delhi da thunglaraba yai haina panari hauzik Delhi gi mafam manida BJP MLA sing tokhai na leinari nakalamoromda Delhi da leiriba Manipur Governor Ajay Kumar Balla amadi Chief Secretary su MLA singa unaduna wari sanaba leitri hairi thajaba yaba mafamdagi fangba pau gilikul amagi matung inna hayeng BJP Northeast ki in charge puriba Dr. Sambit Patra MLA singa unanaba thourang tokhre hairi